ꯊꯥꯕꯨꯝ ꯇꯔꯦꯠ ꯐꯥꯔꯛꯂꯕ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯅ ꯃꯆꯥꯕꯨ ꯆꯥꯛ ꯀꯧꯈꯤꯕꯅꯤ. ꯏꯔꯩꯕꯨꯁꯨ ꯄꯨꯔꯛꯎ ꯍꯥꯏꯕ ꯃꯔꯝꯅ ꯃꯅꯥꯎ ꯏꯔꯩꯒ ꯄꯨꯔꯒ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯂꯥꯛꯈꯤꯕꯅꯤ. ꯄꯥꯛꯅ ꯍꯦꯛꯇ ꯆꯠꯀꯦ ꯐꯪꯕ ꯅꯠꯇꯦ. ꯑꯃꯨꯛ ꯇꯥꯡꯅ ꯆꯠꯆꯕ ꯑꯁꯤ ꯅꯠꯇꯅ ꯅꯤꯡꯊꯤꯕꯤ ꯆꯔꯩ ꯅꯝꯊꯥꯡ ꯊꯣꯟꯗꯨꯅ ꯃꯥꯏꯅꯧꯕꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯀꯥ ꯍꯦꯟꯅ ꯆꯥꯎꯅ ꯁꯤꯟꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯅꯥꯎꯅꯨꯄꯤ ꯇꯌꯥꯜꯅ ꯃꯆꯦ ꯑꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄꯅꯤ. ꯃꯌꯥꯏ ꯀꯥꯁꯤꯗ ꯐꯝꯍꯜꯂꯕ ꯃꯇꯨꯡ ꯇꯌꯥꯜꯅ ꯍꯥꯏꯔꯛꯏ, "ꯆꯦ, ꯑꯩ ꯃꯥ ꯀꯧꯔꯒꯦꯀꯣ." "ꯕꯦꯅꯥ, ꯕꯕꯥꯗꯤ?" "ꯏꯅꯦ ꯊꯥꯏꯕꯦꯝꯃ ꯍꯣꯏꯗ ꯃꯩꯇꯩ ꯉꯥꯃꯨ ꯂꯩꯌꯦꯅ ꯉꯥꯗꯣ ꯂꯧꯕ ꯆꯠꯈꯤꯕꯅꯤ." "ꯀꯩꯒꯤ ꯉꯥꯃꯨꯅꯣ? ꯀꯅꯥꯃꯨꯛ ꯎꯁꯤꯟꯗꯧꯔꯒꯦ?" "ꯑꯁ, ꯎꯁꯤꯟꯒꯤ ꯅꯠꯇꯤꯌꯦ. ꯍꯣꯔꯦꯟ ꯂꯐꯨ ꯏꯔꯣꯝꯕꯗ ꯍꯥꯞꯅꯤ ꯍꯥꯏꯕꯅꯤ. ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯇꯌꯥꯜꯗꯨ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯅꯥꯎ ꯏꯔꯩꯗꯣ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯅꯧꯕꯤꯁꯨ ꯍꯪꯂꯛꯏ, "ꯑꯩꯈꯣꯏ ꯁꯥꯋꯩꯁꯤꯗꯤ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯝ ꯁꯥꯕꯅꯤ, ꯁꯥꯗ꯭ꯔꯅꯦ?" "ꯀꯩꯁꯨ ꯍꯦꯟꯅ ꯁꯥꯕꯗꯤ ꯅꯠꯇꯦꯗ ꯏꯆꯦ. ꯑꯗꯣ ꯐꯤ ꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ." "ꯏꯅꯦ ꯍꯣꯏ ꯍꯥꯟꯅ ꯑꯝꯇ ꯎꯅꯈꯤꯁꯤ ꯏꯆꯦ." "ꯑꯣ, ꯍꯣꯏ, ꯏꯃꯥꯁꯨ ꯂꯥꯛꯑꯅꯤ ꯂꯥꯛꯄꯕꯨꯗꯤ." ꯍꯥꯏꯅ ꯃꯅꯥꯎ ꯇꯌꯥꯜꯒ ꯂꯣꯏꯅꯅ ꯃꯦꯝꯆꯥꯁꯨ ꯆꯪꯂꯛꯏ. "ꯍꯩꯃꯥ, ꯏꯆꯥꯁꯤꯡ ꯂꯥꯛꯑꯦꯗꯅ." ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯦꯝꯆꯥ ꯆꯪꯁꯤꯜꯂꯒ ꯐꯝꯂꯤ. "ꯕꯦꯝꯃ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ?" "ꯍꯩꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ." ꯏꯔꯩꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯃꯦꯝꯆꯥꯅ ꯍꯪꯂꯤ. "ꯕꯦꯝꯃ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ?" "ꯏꯃꯥ, ꯂꯥꯝꯗꯤꯌꯦ, ꯌꯥꯝ ꯉꯜꯂꯤꯁꯤꯗꯤ." ꯍꯣꯏ, ꯀꯨꯏꯔꯣꯏꯗ. ꯁꯔꯦꯡ ꯊꯣꯡꯕꯁꯨ ꯂꯣꯏꯔꯛꯂꯕꯅꯤ." ꯁꯔꯦꯡ ꯍꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯇꯌꯥꯜ ꯑꯃꯨꯛ ꯍꯪꯂꯛꯏ. "ꯏꯃꯥ, ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯗꯦ, ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯁꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣꯕ?" "ꯃꯁꯤ ꯆꯠꯅꯕꯤꯅꯤꯅꯦ. ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕꯅꯤꯅꯦ. ꯊꯥ 8ꯀꯤ ꯆꯥꯛꯀꯧꯕꯁꯤꯗꯤꯅꯦ ꯁꯔꯦꯡꯒꯤ ꯃꯊꯦꯜ ꯂꯥꯡꯒꯗꯧꯕꯅꯤ." "ꯃꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥꯕ ꯏꯃꯥ?" ꯌꯥꯗꯦ. ꯃꯃꯤꯡꯇꯪꯒꯤ ꯑꯣꯏꯔꯒꯁꯨ ꯃꯆꯥ ꯑꯃꯗꯤꯅꯦ ꯑꯗꯨꯝ ꯍꯥꯞꯀꯗꯧꯕꯅꯤ." "ꯑꯣ, ꯑꯗꯨꯒ ꯏꯃꯥ, ꯕꯕꯥꯅ ꯍꯥꯏꯕꯗ ꯂꯐꯨꯁꯨ ꯌꯥꯎꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯌꯦ." "ꯂꯐꯨꯒꯤ ꯃꯊꯦꯜ ꯑꯃꯁꯨ ꯍꯥꯞꯀꯗꯧꯕꯅꯤ. ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ. ꯂꯥꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯤ ꯅꯈꯣꯏꯕꯣ." "ꯑꯗꯨꯗꯤ ꯏꯃꯥ, ꯊꯥ ꯂꯦꯞꯂꯕ ꯃꯇꯨꯡꯒꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯇꯔꯥꯏꯅ ꯀꯧꯕ ꯌꯥꯔꯝꯗ꯭ꯔꯦꯅ ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯅꯒ ꯈꯜꯂꯨꯔꯦ." "ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ. ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯅ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ, ꯆꯠꯅꯗꯕ ꯍꯤꯔꯝ ꯃꯌꯥꯝ ꯑꯃ ꯈꯥꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤꯅꯦ." ꯋꯥꯔꯤꯗꯨ ꯁꯥꯅ ꯃꯦꯝꯆꯥꯗꯣ ꯃꯆꯥ ꯑꯍꯜꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ, "ꯃꯅꯤꯡ ꯆꯪꯕꯗ ꯆꯦꯛꯁꯤꯜꯂꯨꯀꯣ. ꯃꯇꯝ ꯆꯨꯞꯄꯗ ꯅꯁꯥꯗ ꯐꯤ ꯊꯣꯟꯒꯗꯧꯕꯅꯤ. ꯑꯃ ꯃꯊꯦꯡꯗ ꯀꯥ ꯍꯦꯟꯅ ꯊꯣꯛꯄ ꯌꯥꯗꯦ. ꯑꯉꯥꯡꯗꯣ ꯂꯥꯏ ꯑꯃꯨꯛ ꯑꯣꯛꯅꯈꯤꯅꯤ." "ꯍꯣꯏ ꯏꯃꯥ." ꯏꯃꯥꯅ ꯍꯥꯏꯒꯦ ꯈꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦꯗꯣ. ꯑꯗꯨꯕꯨꯅꯦ, ꯅꯈꯣꯏꯒꯤ ꯑꯁꯨꯝꯅ ꯄꯨꯜꯂꯤꯉꯩꯁꯤꯗꯅꯦ, ꯉꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯍꯧꯔꯒꯦ. ꯑꯐꯕ ꯏꯆꯥ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯄꯨꯡꯐꯝ, ꯑꯐꯕ ꯅꯨꯃꯤꯠ, ꯑꯐꯕ ꯃꯇꯝ, ꯃꯇꯥꯡ, ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯝ ꯍꯥꯏꯗꯅ ꯌꯥꯝꯅ ꯈꯥꯏꯗꯣꯛꯂꯤ." ꯇꯌꯥꯜꯅ ꯑꯉꯥꯡ ꯑꯣꯏꯈ꯭ꯔꯕ ꯃꯔꯝꯅ ꯗꯣꯡ ꯍꯦꯛꯇ ꯍꯪꯉꯛꯏ. "ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯑꯃ ꯈꯥꯏꯗꯣꯛꯏꯔꯣ ꯏꯃꯥ?" "ꯏꯆꯥ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯃꯔꯨ ꯍꯨꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯄꯨꯡꯖꯥ ꯌꯦꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ." ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯍꯪꯂꯤ. "ꯏꯃꯥ, ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯂꯩꯕ꯭ꯔꯣ?" "ꯂꯩꯕꯒꯤꯗꯤ ꯂꯩ. ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30ꯗꯒꯤꯅ 10:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯇꯤꯟꯅꯕꯒꯤ ꯑꯐꯕ ꯄꯨꯡꯐꯝꯅꯤ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ." "ꯑꯗꯨꯒ ꯏꯃꯥ, ꯑꯉꯥꯡ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨ ꯀꯩꯅꯣꯝꯁꯨ ꯂꯩꯕ꯭ꯔꯣ?" "ꯃꯗꯨꯁꯨ ꯂꯩ. ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯇꯤꯟꯅꯕ ꯊꯣꯛꯂꯒꯗꯤ ꯍꯨꯜꯂꯤꯕ ꯃꯔꯨꯗꯣ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ. ꯃꯥꯏ ꯄꯥꯛꯄ ꯋꯥꯅ ꯊꯣꯛꯀꯅꯤ." ꯃꯈꯥ ꯇꯥꯅ ꯃꯥꯏꯅꯧꯕꯤꯅꯁꯨ ꯍꯪꯂꯤ. "ꯏꯃꯥ, ꯏꯆꯥꯁꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯣꯏꯅꯕꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯂꯩꯈꯤꯗꯥꯏꯅꯦ?" "ꯅꯁꯥ ꯁꯦꯡꯈ꯭ꯔꯕ ꯃꯇꯨꯡ, ꯍꯥꯏꯕꯗꯤ 6ꯅꯤ ꯆꯟꯕ ꯅꯠꯇ꯭ꯔꯒ 9ꯅꯤ ꯆꯟꯕ, ꯑꯗꯨꯒꯨꯝꯕ ꯇꯨꯝꯃꯥ ꯑꯣꯏꯕ ꯅꯨꯃꯤꯠꯇ ꯃꯔꯨ ꯍꯨꯜꯂꯒꯗꯤ ꯏꯆꯥꯗꯣ ꯅꯨꯄꯥ ꯑꯣꯏꯒꯜꯂꯤ. ꯃꯔꯛꯀꯤ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯍꯨꯜꯂꯒꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯜꯂꯤ." "ꯏꯃꯥ, ꯃꯁꯤꯕꯨ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕꯖꯥꯠꯅꯣ?" "ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯝꯂꯕ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ. ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯦ
ꯏꯃꯥ ꯅꯣꯡꯃ ꯐꯖꯅ ꯑꯃꯨꯛ ꯍꯥꯏꯔꯒꯦ. ꯏꯃꯥ, ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯉꯥꯡꯁꯤꯡꯒꯤ ꯄꯤꯛꯆꯔꯒꯨꯝꯕ ꯐꯣꯇꯣꯒꯨꯝꯕ ꯑꯗꯨꯝ ꯊꯦꯠꯂꯒ ꯊꯝꯕꯁꯨ ꯂꯩ. ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯕ꯭ꯔꯣ? ꯃꯗꯨꯁꯨ ꯑꯐꯕ ꯏꯆꯥ ꯑꯃ ꯁꯦꯝꯕꯗ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ. ꯇꯤꯟꯅꯒꯗꯧꯔꯤꯕ ꯀꯥꯗꯣ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯃꯊꯧ ꯑꯃ ꯇꯥꯏ. ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯥꯝꯕꯒꯤ ꯏꯍꯨꯜ ꯐꯣꯡꯅꯒꯗꯧꯕꯅꯤ. ꯏꯆꯥ ꯑꯁꯤꯒꯤ ꯃꯪꯂꯥꯟꯗ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯒ ꯏꯆꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯐꯥꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯒꯠꯄ ꯌꯥꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ, ꯑꯐꯕ ꯏꯆꯥ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯁꯦꯝꯍꯧꯒꯗꯧꯕꯅꯤ. ꯃꯁꯤ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯃꯔꯨ ꯌꯥꯝ ꯑꯣꯏꯕ ꯋꯥꯐꯝꯅꯤ. ꯑꯗꯨꯒ ꯑꯃꯅ, ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯄꯣꯛ ꯊꯥ ꯑꯗꯨꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯤꯟꯅꯗꯕꯅ ꯐꯩ. ꯃꯁꯤꯁꯨ ꯑꯐꯕ ꯅꯠꯇꯦ. ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯁꯤꯃꯗꯤ ꯇꯧꯔꯣꯏꯗꯕꯅꯤ. ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯍꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯐꯥꯎꯔꯨꯔꯦ. ꯑꯃꯨꯛꯀꯁꯨ ꯃꯥꯏꯅꯧꯕꯤꯅ ꯍꯪꯂꯛꯏ. ꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ? ꯊꯥ 9 ꯁꯨꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯄ ꯃꯇꯥꯡꯅꯤ. ꯊꯥ 9ꯄꯨ ꯁꯨꯈ꯭ꯔꯒꯗꯤ ꯑꯉꯥꯡꯗꯣ ꯍꯤꯡꯂꯗꯧꯕꯅꯤ. ꯅꯁꯥꯅ ꯎꯗꯣ ꯌꯥꯡꯅ ꯊꯝꯅꯕ ꯍꯣꯠꯅꯧ. ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯁꯤꯟꯕ ꯀꯥꯏꯗꯦ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯣꯏꯅ. ꯃꯇꯥꯡꯁꯤꯗ ꯁꯥꯒꯩꯒꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ, ꯃꯦꯝꯆꯥ, ꯏꯟꯖꯥꯡ ꯂꯣꯏꯔꯦꯅꯤ ꯅꯪꯕꯣ. ꯑꯣ, ꯂꯥꯛꯑꯒꯦ ꯏꯆꯦ. ꯂꯥꯛꯑꯣ, ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯌꯦꯡꯁꯤ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯊꯣꯛꯈ꯭ꯔꯦ. ꯃꯦꯝꯆꯥꯁꯨ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯈꯤ. ꯃꯆꯦ ꯑꯅꯤꯗꯣ ꯑꯣꯟꯁꯤꯜꯂꯒ ꯗꯌꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯗꯣ ꯅꯣꯏꯕꯥꯅꯤ ꯇꯥꯔ ꯅꯠꯇ꯭ꯔꯣ? ꯂꯣꯏꯅ ꯈꯪꯖꯤꯟꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ. ꯋꯥꯈꯜꯒꯗꯣ ꯁꯥꯒꯠꯂꯒ ꯗꯌꯥꯜꯗꯣ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯗꯤꯅꯦ, ꯑꯐꯕ ꯅꯨꯃꯤꯠ ꯑꯐꯕ ꯄꯨꯡꯐꯝ ꯌꯦꯡꯂꯒ ꯏꯆꯥ ꯑꯐꯕ ꯑꯣꯏꯍꯟꯗꯣꯏꯅꯤ, ꯑꯗꯨꯁꯨ ꯏꯆꯥ ꯅꯨꯄꯥ. ꯃꯅꯥꯎ ꯗꯌꯥꯜꯒꯤ ꯋꯥꯐꯝꯗꯣ ꯃꯥꯏꯅꯧꯕꯤꯅ ꯁꯠ ꯁꯝꯖꯤꯜꯂꯒ, ꯍꯣꯏ ꯌꯥꯔꯦꯁꯦ, ꯐꯤ ꯑꯃꯨꯛꯇꯪ ꯍꯣꯡꯅꯕ ꯇꯧꯁꯤ. ꯏꯅꯥꯎ, ꯃꯅꯨꯡ ꯆꯪꯉꯁꯤꯂꯣ. ꯏꯔꯩꯗ ꯌꯦꯡꯂꯒ ꯗꯌꯥꯜꯅ ꯍꯥꯏꯔꯛꯏ. ꯆꯦꯔꯦ, ꯆꯪꯁꯤꯂꯣ. ꯑꯍꯨꯝꯗ ꯍꯧꯒꯠꯂꯤ. ꯗꯌꯥꯜꯅ ꯃꯥꯡ ꯊꯥꯔꯒ ꯊꯪꯅꯕ ꯀꯥ ꯑꯗꯣꯝꯗ ꯃꯔꯤ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ. ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯈꯔ ꯇꯧꯅ ꯑꯃꯅ ꯑꯃꯃꯨꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ. ꯀꯥ ꯍꯦꯟꯅ ꯊꯦꯡꯗ꯭ꯔꯤꯉꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯔꯁꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗꯣ ꯀꯣꯔꯤꯛ ꯑꯣꯏꯅ ꯐꯝꯂꯤ. ꯃꯥꯒꯤ ꯖꯒꯥꯗ ꯐꯝꯅꯔꯒ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯛꯂꯦ. ꯃꯄꯥ ꯏꯕꯨꯡꯉꯣ ꯎꯗꯕ ꯑꯁꯤꯗ ꯃꯥꯏꯅꯧꯕꯤꯅ, ꯃꯥ, ꯕꯕꯥꯗꯤ? ꯅꯄꯥꯗꯤ ꯍꯥꯟꯅ ꯆꯥꯈ꯭ꯔꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ. ꯁꯥꯒꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯏꯅꯧꯕꯤꯗ ꯍꯪꯂꯤ. ꯑꯅꯧꯕꯤ, ꯏꯟꯖꯥꯡꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯆꯥꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯏꯗ ꯃꯥꯕꯣ, ꯌꯥꯝ ꯍꯥꯎꯏ. ꯆꯥꯁꯤꯜꯂꯨ. ꯂꯐꯨ ꯏꯔꯣꯝꯕꯗꯨꯁꯨꯅꯦ, ꯆꯥꯁꯤꯜꯂꯨ. ꯆꯥꯛꯇꯨ ꯁꯥꯏꯅ ꯅꯨꯄꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯍꯪꯂꯛꯏ. ꯑꯅꯧꯕꯤ, ꯏꯃꯨꯡꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯅꯅꯦꯝ ꯅꯀꯨꯒꯗꯤ ꯃꯕꯨꯡ ꯃꯄꯥꯎ ꯑꯗꯨꯝ ꯐꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯅꯝꯆꯥ, ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤ, ꯌꯥꯝ ꯐꯩꯗ. ꯅꯅꯦꯝ ꯑꯐꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯏꯕꯦꯝꯃ. ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯗꯧꯅꯤ. ꯑꯗꯨꯒꯅꯦ ꯑꯅꯧꯕꯤ, ꯅꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗ ꯑꯇꯦꯕ ꯁꯟꯒ ꯂꯩꯔꯒꯗꯤꯅꯦ, ꯃꯈꯥꯗ ꯂꯤꯠꯄꯁꯨ ꯍꯦꯛ ꯃꯐꯕꯅꯤ. ꯊꯃꯣꯏꯁꯤꯗꯅ ꯅꯪꯒꯨꯝꯅ ꯆꯥꯎꯕꯛ ꯐꯖꯒꯦ ꯍꯥꯏꯗꯅꯅꯦ ꯍꯦꯛ ꯈꯟꯖꯒꯗꯧꯕ. ꯃꯗꯨꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯀꯣ. ꯃꯤ ꯌꯥꯝꯂꯒꯗꯤ ꯋꯥ ꯌꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ. ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯃꯔꯤ ꯍꯦꯛ ꯍꯥꯏꯅꯔꯛꯄꯅꯤ. ꯑꯅꯧꯕꯤ, ꯐꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ. ꯃꯔꯩ ꯃꯔꯥ ꯇꯧꯅꯕꯗ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯍꯧꯒꯠꯂꯨꯕꯁꯨ ꯑꯐꯕ ꯐꯣꯜ ꯐꯪꯗꯕꯅꯤ. ꯌꯨꯝ パꯟꯕꯒꯤ ꯍꯤꯔꯝ ꯑꯁꯤꯗꯤ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ. ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯠꯀꯗꯧꯕꯅꯤꯀꯣ. ꯑꯍꯜꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯃꯥꯏꯅꯧꯕꯤ ꯂꯣꯏꯅ ꯍꯦꯛ ꯇꯥꯁꯤꯜꯂꯤ. ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯣꯏꯕ ꯃꯔꯝꯅ ꯑꯃꯠꯇ ꯍꯤꯛꯇꯣꯛꯄ ꯇꯧꯔꯨꯗꯦ. ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯆꯥ ꯄꯤꯕ ꯍꯥꯟꯅ ꯐꯪꯂꯒꯅ ꯅꯤꯡꯉꯣꯜꯅ ꯃꯔꯥ ꯇꯥꯕ ꯑꯣꯏꯌꯨꯀꯣ. ꯑꯐꯕꯇ ꯑꯣꯏꯌꯨꯀꯣ ꯏꯆꯥꯁꯤꯗꯤ. ꯐꯪꯖꯔꯣ. ꯑꯍꯥꯟꯕꯁꯤꯗꯤ ꯅꯆꯥ ꯄꯤꯕ ꯑꯣꯏꯅ ꯐꯪꯖꯔꯣ. ꯑꯃꯅꯁꯨ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯑꯍꯥꯟꯕꯁꯤꯗꯗꯤꯅꯦ, ꯅꯆꯥ ꯄꯤꯕ 2 ꯄꯣꯛꯂꯒ ꯃꯊꯪꯒꯤꯗꯅ ꯅꯤꯡꯉꯣꯜ ꯇꯥꯕ ꯑꯣꯏꯖꯔꯣꯀꯣ. ꯃꯍꯥꯛꯀꯤ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯈꯔꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯌꯥꯝꯅ ꯄꯤꯕꯤꯔꯝꯃꯤ. ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯟꯈꯤꯕꯅꯤ. ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯏꯔꯩꯗꯣ ꯃꯄꯨꯛꯅꯤꯡ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯁꯤ.
ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨꯁꯨ ꯆꯥꯛ ꯀꯧꯕꯤꯈꯤꯕ ꯃꯤꯀꯨꯞ ꯈꯔꯗꯨ ꯏꯔꯩꯒꯤ ꯃꯃꯤꯠꯇ ꯎꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯏꯔꯩ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯕꯗ ꯏꯔꯩꯗꯨ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯔꯥ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯏꯔꯩ ꯃꯀꯥꯗꯤ ꯐꯣꯡꯈꯤꯗꯦ, ꯐꯣꯡꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗꯦ꯫ ꯃꯆꯦꯒꯤ ꯑꯐꯕ ꯇꯥꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯤꯠꯃꯥꯡ ꯊꯣꯛꯅ ꯀꯞꯂꯨꯔꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯏꯔꯩꯗꯨ ꯈꯥꯡꯖꯤꯟꯈꯤꯕꯅꯤ꯫ ꯈꯥꯡꯖꯤꯟꯕ ꯑꯁꯤꯁꯨ ꯍꯩꯅꯔꯕꯅꯤ꯫ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯛꯂꯕꯅꯤꯅ ꯂꯣꯠꯁꯤꯟꯕꯒꯤ ꯑꯣꯏꯅꯗꯤ ꯏꯔꯩ ꯌꯥꯝꯅ ꯍꯩꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯄꯣꯊꯥꯅꯔꯤ꯫ ꯅꯨꯄꯤ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯗꯨꯀꯥꯟ ꯆꯠꯂꯨꯕ ꯃꯥꯜꯂꯤ ꯃꯈꯨꯠꯇ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯥꯏꯔꯒ ꯇꯌꯥꯜꯗꯨ ꯆꯪꯂꯛꯄꯅꯤ꯫ ꯆꯦ, ꯁꯦ ꯕꯕꯥꯒꯤꯅꯤ꯫ ꯅꯪ ꯑꯗꯨꯝ ꯄꯤꯔꯨꯕ ꯌꯥꯗ꯭ꯔꯣ? ꯕꯕꯥꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯍꯥꯏꯍꯧꯕ꯭ꯔꯅꯦ? ꯍꯪꯉꯨꯔ ꯆꯠꯂꯨ ꯁꯤ ꯄꯨꯔꯒ꯫ ꯃꯅꯥꯎ ꯏꯔꯩꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯅꯧꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ, ꯅꯪ ꯑꯩꯈꯣꯏ ꯕꯦꯅꯥꯎꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯇꯌꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯅꯧꯕꯤꯅ, ꯕꯦꯅꯥꯎ, ꯅꯆꯦꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ, ꯀꯣꯏꯆꯠ ꯆꯠꯀꯅꯨ꯫ ꯍꯣꯏꯕ ꯏꯆꯦ, ꯑꯁꯤꯕꯨ ꯋꯥꯅꯤꯅ꯫ ꯃꯥꯏꯅꯧꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯄꯥꯒꯤ ꯀꯥ ꯇꯝꯅ ꯃꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯕꯥ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯟꯕꯤꯔꯗꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯆꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯃꯄꯥꯒꯤ ꯅꯥꯀꯜ ꯂꯣꯏꯔꯞ ꯃꯥꯏꯅꯧꯕꯤ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯕꯕꯥ, ꯍꯛꯆꯥꯡꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯏꯄꯥꯒꯤꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯏꯆꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯕꯕꯥ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯄꯥꯒꯤ ꯃꯪꯗ ꯏꯆꯥꯕꯨ ꯌꯥꯝ ꯇꯣꯏꯅ ꯎꯏꯅꯦ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯄꯥꯁꯤꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯔꯟꯕꯤꯔꯅ ꯃꯈꯥ ꯇꯥꯅ, ꯏꯆꯥꯅꯅꯦ ꯏꯄꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯒ ꯕꯕꯥ ꯕꯕꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯏꯄꯥ ꯇꯥꯕ ꯉꯝꯗꯦꯅꯦ꯫ ꯃꯈꯨꯃꯪꯅꯦ ꯕꯕꯥ, ꯅꯆꯥ ꯀꯩꯝꯇ ꯇꯧꯗꯦ, ꯅꯆꯥꯁꯨ ꯀꯟꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯨꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯀꯨꯏꯅ ꯍꯦꯛ ꯊꯝꯕꯁꯨ ꯉꯝꯗꯦꯗ꯫ ꯆꯠꯈꯤꯅꯨ ꯍꯥꯏꯗꯅ ꯐꯥꯖꯤꯟꯕꯁꯨ ꯑꯃꯨꯛ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯕꯕꯥ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯔꯝꯂꯒꯗꯤ ꯕꯕꯥꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯧꯕꯅꯤ꯫ ꯕꯦꯅꯥꯎꯁꯨ ꯅꯤꯡꯉꯣꯜꯅꯤ, ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯈꯤꯅꯤ? ꯏꯄꯥ ꯍꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯑꯩꯈꯣꯏꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯊꯅꯝꯂꯒꯦ ꯈꯟꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯃꯥꯒ ꯇꯥꯟꯅꯔꯒ ꯁꯤꯜꯂꯤꯕꯅꯤ꯫ ꯕꯕꯥꯅ ꯍꯥꯏ ꯌꯥꯝ ꯑꯣꯏꯔꯤꯌꯦ꯫ ꯕꯕꯥꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ, ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯌꯥꯗꯦꯀꯣ ꯕꯕꯥ? ꯍꯣꯏꯗ, ꯏꯄꯥꯗꯤ ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯈꯤꯗꯧꯔꯤꯕꯅꯤ꯫ ꯅꯥꯔꯛꯂꯒꯁꯨ ꯏꯆꯥ ꯗꯣꯛꯇꯔ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯅꯠꯇ꯭ꯔꯣ? ꯃꯄꯥꯒꯤ ꯁꯛꯇꯝꯗꯨ ꯎꯔꯒ ꯃꯥꯏꯅꯧꯕꯤ ꯄ꯭ꯔꯦꯝꯒꯤ ꯙꯥꯔꯥ ꯁꯨꯝꯂꯛꯄꯅꯤ꯫ ꯕꯕꯥ, ꯉꯁꯤꯗꯤ ꯕꯕꯥꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯕꯥꯅ ꯁ꯭ꯀꯨꯜ ꯊꯤꯟꯕꯤꯈꯤꯕ, ꯕꯕꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯈꯤꯕ ꯑꯩ ꯉꯁꯤꯗꯤ ꯃꯤꯠꯇ ꯂꯣꯏꯅ ꯎꯔꯦ꯫ ꯑꯣ, ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏꯗ, ꯅꯅꯥꯎꯁꯤꯒ ꯅꯪꯒꯅ ꯉꯃꯣꯛ ꯂꯩꯔꯛꯇꯦ ꯍꯥꯏꯗꯅ ꯅꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯣ꯫ ꯏꯃꯥꯅ ꯂꯩꯔꯛꯇꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯊꯣꯛꯂꯒ ꯂꯩꯕ ꯆꯠꯄꯗꯣ, ꯑꯗꯨꯒ ꯕꯦꯅꯥꯎꯒ ꯑꯩꯒꯅ ꯕꯕꯥꯅ ꯊꯦꯝꯕꯤꯈꯤꯕꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅ ꯈꯥꯏꯅꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯅꯃꯥꯒ ꯑꯩꯒꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯕꯕꯥ, ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪꯕꯨ ꯑꯃꯨꯛ ꯀꯞꯂꯕ꯭ꯔꯥꯅꯦ? ꯈꯪꯗꯦ, ꯅꯆꯥꯁꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯄꯪꯀꯞꯇ ꯀꯞꯅꯤꯡꯉꯤ꯫ ꯑꯩ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯕꯥ꯫ ꯍꯧꯖꯤꯛꯅꯦ ꯑꯋꯥꯕ ꯋꯥꯈꯜꯒ ꯈꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕ ꯃꯇꯝꯅꯤꯀꯣ꯫ ꯕꯕꯥ, ꯅꯆꯥꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤꯅ ꯂꯥꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯏꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯏꯅꯤꯡꯏ ꯈꯇꯝꯅ ꯂꯥꯛꯆꯕ ꯉꯝꯗꯦ꯫ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯊꯧꯅꯥ ꯐꯅ ꯍꯥꯏꯖꯕ ꯉꯝꯗꯦ ꯕꯕꯥ꯫ ꯏꯄꯥ ꯏꯆꯥ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯕꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦꯅꯦ? ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯣ, ꯑꯄꯪꯕꯤꯁꯤꯗꯤ꯫ ꯕꯕꯥꯁꯨ ꯏꯃꯥꯕꯨ ꯄꯨꯔꯒ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨꯗꯅ꯫ ꯅꯆꯥꯅ ꯈꯟꯖꯔꯤꯕ ꯑꯁꯤꯒꯨꯝ ꯕꯕꯥꯅꯗꯤ ꯅꯆꯥꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯌꯥꯝ ꯂꯨꯔꯦꯅꯦ꯫
Ichadi sagai hongkrabani. Nanem na kuki manakta laikrabani. Karigumba maramamata laitana panglakta hiklakpasu phattini nangbo. Baba, ai nupi oina pokningde. Ai mo oiningdre. Ningol oina poklubagi ima ipagi manaktagi so sena kaine tuna thambiba. Aduga mari asiso tamna tamna mangkhinaba salap. Yari adumna khanjimba hongnade. Ita asidine awaba mata laita namit namang ipangbo oijaroko. Baba, kapkanu ni nangbo. Baba nungaitene. Kapna mainawi manaso haide. Kummamagi ningol chakauba na lakpada na chaningol laipo. Chahi kudingi adum chakaubiyoko baba. Ichagi kari watkani ipa laidana da. Adubu ipa na henu waribadi ikoigi laikhidraba matung icha ningol anibu kanana chakaubigani. Baba, yari tose na chata pangamdra. Warunda isor haiba malayidana kudingmak maana sinakpa ngaktani. Isorbu thajaba thamsi. Mahaknane ipa ichagi awaba soiduna ubigadawribani. Baba ka imagasi onthokna nungsikreda. Nakhoi ani leirumbagi akhoisu lakpani. Taibangi awa nungaida ikhoisu saruk tinba phangbani. Imaga baba gase yam nungsi. Machagi wahaidu tabada Ranbir mitluwanida irajena machabu nungsina yengjabani. Yumnak sagai khak onbada natana mama mapa anibu punsigi thadokpa tarabra khanna wakhal hena khanjelaga mainobi masu kapli. Numit kharanigi matungdani iraidu chakhumda sangom londana lairi. Khudai ama setlaga malangu masu changle. Muwanobi sangom lorbo. Tamcha yami ingdeko thonamdu changkru chalo. Nating pangbala gumidabu adumai to bongnabro. Ichi lakani ba ichi yamangda ikai haibani. Ai bukai yaramba tawkrage. Aidi mi chamcham na sum lakjaraga. Ho adubo ba amta changkro ba. Yengningde ba I. Jangwai aidi sumjung jangwai siniko. Tamcha ichi laidu. Tapli mainawi maso chakhumadamda lakhibani. Matayambe malakpa sida malangba ikaina kada prapap chansinki. Iraidon sinlaga mainawbina. Soida charamiduna kayamuk hairamino. As wathi tawba kumaini je. Oh, ai lakpaira mana muk chenkridana. Mani. Phare dudi. Ai sasam kada amta chamkhige ko. Oi je, isangum siloi salamagi. Matay mehek thokibaga malangba amukasu hutpai silai. Ui, tari bro. Tamcha, nang kaidawre haibano. Sangum loidriba mi. Loire, se, nang saruk sa pujaro lo. Yadi, nang nathilakadaw. Aduso, ikoi ikada. Babdaraba. Ay sangde. Wait, ang alam hingano. Susupuro. Ingaram madong niko. Aduga romance ngal tatawse. Wahaido hairamlaga malangba matagtamuk kagre. Matawduda iraido mamay suklaga. Khangniba nang asiri. Morok sabi romance tawthage bana. Sangom lonba loiraduna iraido glass mari puthoi. Aduga mathang manaw naina sangomdo hairame. Malangba magi glass adudana thumdu khara yamna hena hapchinbani. Machu phajana bahaidana morok powder khara sarchaiseli. See you edi phajaredana. Baba hoigana piuragi. Glass ani paikhatlaga iraido kitchen dudagi thokre. Mane makugi manakta hana chatkibani. Iraini hek thokibaga mainobi muk changlai. Oh, sangom se hairaga thamamedana tawriside. Hanna tuna yengluda mamang thangba mata paikhali. Aduga mainobi makhoi ka tamna karakpani. Machu senglaba sangom adu table duda thamlaga. Dayai se thakchilo. Nang nalon bro. Nate, inaw nalon bani. Aidi, nang nalon batang nga sida. As, kara namuk nganganu ko. Thagi, yarbo. Saram kini. Kambi yuda na dode. Amuk haura ba. Adubu kay dawi gine. Si, umting halo. Dayay, nang sidi ba. Si hairaga mainobi sanggong glass to paikali. Machin machado tumthoklaga
ꯐꯨ ꯀꯥꯝꯂꯤ ꯗꯌꯥꯏ ꯁꯦ ꯏꯪꯉꯕꯅꯤ ꯀꯩꯝ ꯁꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯨꯠꯂꯧꯅꯦꯛꯇ ꯊꯛꯆꯤꯜꯂꯒꯦꯀꯣ ꯊꯛꯆꯤꯜꯂꯨ ꯑꯝꯇ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏꯀꯣ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯗꯅ ꯃꯈꯥꯗ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨꯃ ꯒꯣꯔꯣ ꯒꯣꯔꯣ ꯍꯦꯛꯇ ꯊꯛꯆꯤꯜꯂꯤ ꯃꯇꯧꯗꯨꯗ ꯃꯥꯏꯅꯧꯕꯤ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯛꯇꯕ ꯏꯇꯞ ꯇꯞꯅ ꯌꯥꯏꯇꯝꯕꯁꯨ ꯈꯨꯝꯂꯤ ꯁꯅꯥ ꯁꯤꯒꯨꯝꯕ ꯁꯪꯒꯣꯝꯗꯤ ꯑꯩ ꯑꯝꯇ ꯊꯛꯇ꯭ꯔꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯋꯥꯟꯊꯔꯦ ꯁꯅꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯌꯥꯏ ꯉꯥꯏꯈꯣ